ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯁꯦꯁꯝ ꯅꯋꯥꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ। ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ। ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯣꯟꯂꯥꯏꯟ ꯒꯦꯝꯗ ꯉꯥꯎꯔꯨꯕꯗꯒꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟ ꯊꯨꯡꯗꯅ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ। ꯁꯣꯛ 2020ꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯡ 22ꯅꯤ। ꯃꯐꯝꯅ ꯆꯥꯏꯅꯥꯒꯤ ꯌꯨꯂꯤꯟ ꯁꯤꯇꯤꯅꯤ। ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤ ꯌꯦꯡꯕꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯥꯜꯂꯝꯃꯤ। ꯆꯤꯡ ꯂꯦꯝꯅ ꯂꯦꯞꯄꯤꯕ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯃꯤꯇꯔ 250 ꯐꯥꯅ ꯂꯥꯞꯇꯕ ꯃꯐꯝꯁꯤꯗ ꯌꯨꯂꯤꯟ ꯄꯤꯄꯜ ꯍꯣꯁꯄꯤꯇꯥꯜ ꯅꯝꯕꯔ ꯑꯃꯁꯤ ꯂꯩ। ꯕꯤꯜꯗꯤꯡ ꯑꯁꯤꯃꯛꯀꯤ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯕꯤ ꯅꯔꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯑꯁꯤ ꯐꯨꯟꯖꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ। ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛꯅꯤ। ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯗ꯭ꯔꯦꯟꯒꯤ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯨꯝ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯈꯛ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯝꯁꯦ ꯌꯥꯝꯅ ꯀꯟꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡ ꯍꯟꯗꯣꯔꯛꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯎꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯠꯇ ꯍꯥꯎꯊꯤꯗꯤ ꯁꯨꯛꯃꯥꯟ ꯃꯥꯜꯂꯝꯗꯦ꯫ ꯑꯍꯥꯟꯕ ꯌꯦꯡꯕꯗ ꯊꯣꯡꯗ꯭ꯔꯤꯕ ꯁꯥꯒꯤ ꯐꯖꯅ ꯀꯛꯂꯕ ꯃꯇꯨꯝꯁꯤꯡ ꯃꯥꯜꯂꯝꯃꯤ, ꯃꯑꯣꯡ ꯆꯥꯗꯅ ꯀꯛꯂꯝꯃꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯏꯁꯤꯡ ꯑꯁꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯌꯨꯝꯕꯨ ꯑꯁꯤꯅꯁꯨ ꯐꯠꯇꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯟ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯐꯖꯅ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯦꯟ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯁꯥ ꯃꯇꯨꯝ ꯃꯥꯟꯕ ꯄꯥꯔꯠ ꯈꯔꯇꯪ ꯐꯪꯕ ꯅꯠꯇꯦ, ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯥꯔꯠ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯠꯀꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯥꯗꯣꯡꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯁꯥꯗꯣꯡꯅꯤ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯗ꯭ꯔꯦꯟꯒꯤ ꯄꯥꯏꯞ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯃꯆꯥ ꯃꯆꯥ 2,369 ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐ꯭ꯂꯣꯔ 3 ꯁꯨꯕꯗ ꯂꯩꯕ ꯚꯥꯔꯥꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯔꯥꯏꯁ ꯀꯨꯀꯔ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯐꯪꯂꯝꯃꯤ, ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯦꯔꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯐꯥꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯨꯝꯅꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯅꯠꯇꯦ ꯑꯃꯗꯤ ꯈꯨꯗꯛꯇ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯃꯁꯨ ꯅꯠꯇꯦ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯤ ꯂꯩꯔꯤꯕꯅꯤ, ꯔꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ, ꯃꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯁꯥ ꯃꯇꯨꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯗꯣꯛꯂꯒ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯥꯏꯅꯥ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯤꯆꯠ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯈꯜꯂꯝꯃꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯒ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯌꯥꯝꯅ ꯆꯪꯍꯟꯗꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯕꯛꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ 3ꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯐꯪꯂꯤꯕ ꯀꯥ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤ ꯐꯦꯡꯄꯤꯟ ꯀꯧꯏ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯁꯦ ꯎꯕꯗ ꯀꯅꯥꯅꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ, ꯌꯦꯡꯕꯗ ꯈꯔ ꯁꯣꯟꯗꯝ ꯅꯥꯗꯝꯕꯤ ꯃꯥꯟꯕꯤ, ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯒꯤ ꯃꯥꯏꯊꯣꯡ ꯄꯨꯕꯤ, ꯃꯁꯝ ꯅꯤꯡꯊꯤꯅ ꯄꯨꯟꯕꯤ, ꯃꯃꯤꯠꯁꯦ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩꯕꯤ, ꯌꯦꯡꯕꯗ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯁꯨꯛꯇꯧ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯔꯥꯜ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯑꯀꯤꯕ ꯑꯃꯈꯛ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯂꯤ ꯐꯦꯡꯄꯤꯟꯒꯤ ꯆꯍꯤ 25 ꯈꯛꯇꯃꯛ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯨꯂꯤꯟ ꯄꯤꯄꯜ ꯍꯣꯁꯄꯤꯇꯥꯜ ꯅꯝꯕꯔ ꯑꯃꯗ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ꯫ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫
sok lising ani kun gi March ki tang kun mathoi gi ayukta mahakna Dr. Lu Bang heart ki haina hairami Dr. Lu Bang Hospital asimaki spinal trauma surgery department gi deputy director ni amadi Li Fengpin ga thabak tongminaba senior doctor amakhakni doctor asi hatlaba matungda Li Fengpin na asi haksang kakthatlami evidence loinamak manghan khinaba mahakna haksangi saruk kaya toilet ki matengna sewage pipe sida flush tawphirami mahakna khalami madudi matau asumna tapna asi haksang asi manghan khige haidana adubu mahak yamna kiningai oiraba thabak asi matam kuina lotchinduna thambangam khide maru oiba wafam amasu thorak lami madudi March tang kunithoi gi nungdinda Dr. Lu Bengi loinabigi maikai dagi mapuroiba mangkhibagi missing report amakhak police no fanglami mahakna police ta mapuroiba haukhiba numit ani dagi thiba khangdana lei hairami haijaning badi drain dagi asiba haksangi partsing fangba numit sida Dr. Lu Bang mangkhibagi missing report su file tawi haijabani Li Fengpin amadi Dr. Lu Bang anigi marakta kari mari leinai amadi makhoi anigi marakta kari thokhibagi yamna kiningai oiba thak fawba case asi yorokhibano ngasigi wari asigi ahobasi 2017 dagini Kwangsi Medical College dagi mahi masing tambal oirakpaga Li Fengpin tongan do hospital ahum dagi thabak taunabagi offer laklami ahan bana Neling City ani subana Liu Jo amasung ahum subana Yuling People Hospital number amadagini mahak na mapaga punna faminna duna karamba hospital na mahak ki khwaidagi afava kudong chabo oigani haibagi matangda khanarami Neling da laiba hospital asina Li Fengpin gi career da manglom da sanction hanbagi achoba kudong chaba amakhak pirami Liu Jo gi hospital na salary yamna wangna pigi hairami Yuling gi hospital sidi khara piklami adabu mahakki di masina kudong chaba haibadu oirami maramdi hospital asi mahakki mayumdagi taxi da pung amagi lambi khaktamak oirami hospital asida thabak tawragadi masa nungaitana lairibi mamagi seba tawbagi kudong chabasu fanglani khalami yamna munna khallaba matungda Li Fengpin na Yuling People Hospital number amasi oina choose tawrami mafam sida thabak tawragadi mahakki medical career da su mai onsenba ngamlani amadi family gi manakta su leiba yarani haina khalami adubu asengbadadi Li Fengpin na khaluriba asimak oiramde thabakki pressure se yaman khibana China gi New Year khak natana atopa matamdadi mayumda chatpagi matam sukfang fanglamde hospital da thabak tawbi naha oiribi nurse amagi punsisi yamna chinman khibana mahaki nungtigi oiba thabaksi duty chatpa halakpagi cycle sid loisalami ayuk nungdin numidang thabak ka loinaraga lairami mahakna hospital asigi maningda laiba gali sida room macha ama loduna bharada lairami room gi size ti square meter chahum kulhumdoi oirami ariba room amakhak oirami faklangi plaster su loina kelami room asi ichot pagumsu tawrami adubu bhara su yamna chawbo oiramde thagi lupa lising aniga chamapan khaktamak oirami masi India gi paisa dani thabak tawba haurakpata thagi salary yamna chawdabanina room su fazaba atangba lawba ngambagi pangal lairamde hospital da thabak hauraba matungda Li Fengpin naha oiriba medical staff singi chamber rotation training system asi inba tarami masina haning libadi naha oiriba nurse amadi doctor sing hospital gi department kudimakta practical experience pangnaba turn by turn duty tawa mathau tarami department hongba khudingi hawudagi amuk hallaga tamba mathau tarami nurse ki thabak sitabu khara wai thabak subagi matamsu yamna sangba oi amadi responsibility su yamna wangba thabak amani tapna tamba department gi environment da chusinaba hotnaba khara nungairapka matamda anoba department amada amuk transfer toba department amada transfer tawrlaba matungda ahoba salary si yuan lising ani dagina lising ahum phawbagi marakta oirami India gi paisa da hairagana lupa lising kuntaruk tagina nifu phawbagi maraktani adubu thabak kuina tarok lagadi makhoi gi salary si yuan lising tayet tagina nipan phawba fangi India gi paisa dana lupa lising yang taruk tagina umphumari phawba oi adubu problem amakhak lairami madudi matam amada hector department amadagi amada transfer tawba yai masigi saitheng asi supnatagi Li Fengpin khaktada phangmanate naha oiriba medical workers kudimakta fanglibani mapandagi yengbadadi makhoi ise training tawba oina ugani adubu Li Fengpin gi punsisi
ꯑꯆꯦꯟꯕ ꯏꯁꯤꯡꯗ ꯎꯅꯥ ꯋꯥꯅꯥꯅ ꯇꯥꯎꯔꯒ ꯂꯩꯕꯒꯤ ꯐꯤꯚꯝꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯐꯝ ꯆꯥꯅ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃꯈꯛ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯖꯕꯅꯤ꯫ 2018ꯒꯤ ꯖꯨꯟ ꯊꯥꯗ ꯃꯍꯥꯛꯄꯨ ꯄꯔꯃꯦꯅꯦꯟ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯊꯥꯗ꯭ꯔꯤꯀꯥꯟꯗ ꯂꯤ ꯐꯦꯡꯄꯤꯟꯕꯨ ꯅ꯭ꯌꯨꯅꯦꯇꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯇ꯭ꯔꯣꯃꯥ ꯁꯔꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯣꯟꯂꯥꯏꯟ ꯒꯦꯝꯗ ꯄꯩꯁꯥ ꯊꯥꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯦꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯛꯀꯤ ꯁ꯭ꯄꯣꯠ ꯀꯧꯏ꯫ ꯍꯧꯔꯛꯄꯗꯗꯤ ꯂꯤ ꯐꯦꯡꯄꯤꯟꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯁꯨꯝ ꯇꯥꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯝꯊꯤꯕ ꯔꯤꯑꯦꯛꯁꯟ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯦ꯫ ꯀꯣꯔꯠ ꯇ꯭ꯔꯥꯏꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯊꯑꯣꯏꯅ ꯅꯥꯊꯩꯔꯒ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯌꯔꯅ ꯀꯣꯋꯔꯀꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯅꯕ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯛꯂꯕꯁꯨ ꯂꯤ ꯐꯦꯡꯄꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯄꯤꯜ ꯇ꯭ꯔꯥꯏꯜꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯁꯛ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤꯌꯨꯃꯨꯍꯥ ꯀꯧꯏ꯫ ꯂꯤꯌꯨꯃꯨꯍꯥ ꯁ꯭ꯄꯥꯏꯅꯦꯜ ꯇ꯭ꯔꯣꯃꯥ ꯁꯔꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯅꯔꯁꯅꯤ꯫ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯂꯣꯟ ꯁꯤꯡꯕꯗꯁꯨ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯒꯦꯝ ꯑꯁꯤ ꯃꯍꯥꯛꯀꯤꯗꯤ ꯂꯣꯇꯔꯤꯒꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯗꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯁꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯎ ꯌꯥꯔꯒꯗꯤ ꯄꯩꯁꯥ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯇꯥꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯎꯟ ꯑꯃꯗ ꯌꯨꯋꯥꯟ 100 ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 1,300 ꯃꯥꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯌꯨꯃꯨꯍꯥꯅ ꯒꯦꯝ ꯑꯁꯤ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯒꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟꯗꯤ ꯇꯥꯏꯝ ꯄꯥꯁꯀꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯈꯔ ꯇꯥꯟꯅꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯒꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤ ꯐꯦꯡꯄꯤꯟꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯦꯡꯄꯤꯟ ꯃꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯊꯥꯅꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯅꯕ ꯐꯣꯟ ꯅꯝꯕꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯑꯦꯞꯁ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯑꯗꯨꯒ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯨꯄꯥ ꯀꯌꯥ ꯊꯥꯅꯤꯡꯉꯤꯅꯣ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯄꯩꯁꯥ ꯀꯌꯥꯝ ꯆꯥꯎꯅ ꯈꯟꯕ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕꯁꯨ ꯂꯩꯇꯦ꯫ ꯒꯦꯝ ꯑꯁꯤꯒꯤ ꯔꯨꯜꯁꯨ ꯌꯥꯝꯅ ꯂꯥꯏꯔꯝꯃꯤ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯅꯝꯕꯔ ꯏꯕ ꯒ꯭ꯔꯨꯞ 10 ꯈꯛ ꯂꯩ꯫ ꯃꯁꯤ ꯑꯗꯨꯝ ꯎꯪꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯒ꯭ꯔꯨꯞ 10 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯂꯦꯞꯀꯅꯤ꯫ ꯅꯍꯥꯛꯅ ꯒꯦꯁ ꯇꯧꯔꯤꯕ ꯃꯁꯤꯡꯗꯣ ꯂꯥꯛꯂꯒꯗꯤ ꯅꯪꯅ ꯐꯥꯎꯕ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯧꯔꯛꯄ ꯔꯥꯎꯟ ꯈꯔꯗꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯐꯥꯎꯒꯜꯂꯤ꯫ ꯃꯁꯤꯅ ꯃꯅꯨꯡꯗ ꯊꯧꯅꯥ ꯑꯃꯈꯛ ꯍꯥꯞꯄꯤ꯫ ꯒꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯃꯈꯛ ꯐꯥꯎꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯔꯤꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯍꯟꯊꯣꯛꯁꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯐꯪꯉꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯔꯥꯎꯟ ꯀꯌꯥꯗ ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯍꯟꯖꯤꯟꯅꯕ ꯍꯟꯖꯟ ꯍꯟꯖꯟ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯂꯤ ꯐꯦꯡꯄꯤꯟ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯆꯦꯒꯤ ꯅꯣꯠꯁꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯅꯝꯕꯔꯁꯤꯅ ꯑꯣꯏꯅ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯃꯈꯩ ꯄꯩꯁꯥꯁꯨ ꯁꯨꯝ ꯊꯥꯕ ꯍꯦꯜꯂꯝꯃꯤ꯫ ꯐꯤꯚꯝꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤ ꯌꯨꯋꯥꯟ 1,00,000 ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯔꯥꯎꯟ ꯑꯃꯗ ꯌꯨꯋꯥꯟ 10,000 ꯍꯦꯟꯅ ꯃꯥꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗꯅ ꯂꯨꯄꯥ 1,00,000 ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯐꯪꯕ ꯀꯌꯥꯔꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯌꯨꯋꯥꯟ 1,00,000 ꯇꯥꯟꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯈꯨꯗꯤꯡꯃꯛ ꯃꯅꯨꯡꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯕ ꯉꯥꯛꯇꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯤ ꯐꯦꯡꯄꯤꯟꯅ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ 2ꯗꯒꯤ ꯌꯨꯋꯥꯟ ꯃꯤꯂꯤꯌꯟ 3 ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,03,00,000 ꯍꯥꯏꯔꯤꯕ ꯒꯦꯝꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕꯤ ꯃꯤꯑꯣꯏ ꯑꯃꯒꯤꯗꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯩꯁꯥ ꯑꯃꯈꯛꯅꯤ꯫ ꯂꯤ ꯐꯦꯡꯄꯤꯟꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯅꯕꯒꯤ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯤ ꯐꯦꯡꯄꯤꯟꯅ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤꯗꯒꯤ ꯄꯩꯁꯥ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯊꯤꯖꯤꯜꯂꯗꯨꯅ ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯅꯔꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯃꯤꯡꯗ, ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯁꯔꯚꯤꯀꯦꯜ ꯀꯦꯟꯁꯔ ꯅꯥꯔꯤꯕꯤ ꯃꯃꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯃꯤꯡꯗ ꯄꯩꯁꯥ ꯋꯥꯏꯔꯝꯃꯤ꯫
Lee Fengpin smart amadi friendly oibi nupi amakhakni. Hospital da mahaki image si yamna fazarami amadi miyamga totna tinaraga laiminarami maramasina miyamna mangonda thazarami mahakna mingondagi yuan lising khara amukta da pubasu yawi amadi salary fangbaga amuk hek singdoklami paisa pubagi hainabi sum hengalaklami. Lee Fengpin paisa puthaba sum henjalaklami. 2019 gi July da Lee Fengpin na Bank of China gi policy amakhaki kudong chaba laurami. Policy asigi matung inna Yulin City gi medical staff na bank tagi yuan lakh ahum gi haibadi India gi paisa da lupa lakh kumthraga manga loan oina lauba yai haibani. Mamagi layangba luhongnaba amadi yum lainabagi damak mahakna loan lauba asida mahaki thabak tawminaba miyoi singda sign tawbinaba hairami. Senior nursing nadi yaramde adubu nauna thabak tawba haurakpa mahak luna tinaba makoi kharadi magi wafam asi yarami amadi mateng pangnabagi ready oirami. Makoina masa masagi personal details piraduna Lee Fengpin gi loan launabagi sign tawrami. Loan asi lauraba matungda kananasu mangonda paisa piraknaba hairaklamde. Case asi mayamgi mangda thorakpa matam si fawbada mahakna loan lauriba paisa asi singbaloidri. Juarda paisa kaya ama manghanlabasu amadi migi paisa mayam ama tolabasu Lee Fengpin na mahaki imungdagi mateng ama fawba niramde. Patient gi maikaidagi amukti mahaki matakta complaint tawraklami. Kamaina tawba thodokno haibada Lee Fengpin patient amagi e kaplaga lairi kansida atopa anaba amagi patient party na table da makhut thilaga mahakna tawribadu khara thuna tawnaba hairaklami. Matamsida Lee Fengpin na sawraduna khara ngangkirami. Matung tarakpada head nurse tawraga patient party asida la lengakpiu haijaba tarami. Thodok asidagi mayek senglami madudi yamna ingna Laizabi maithong asigi marumda asawbagi saklol amasu lotuna lay haibasi lairik laisu tambagi thabak tawbagi yumgi mapanda lairakpana Lee Fengpin masagi problem masana solve tawbagi hainabi amakhak lairami. Imung manunggi phibamsu ka henna phaba oiramde. Makoina mahaki sel thumgi phibamdasu mateng kaisu pangba ngamde. Tha tarukki mamangsida mahaki thabak tawminaba mayamdagi paisa puba khakta nattana mahaki bank card sida online da loan lobagi transaction kaya amasu urami. Paisabu fangani haiba mafam khudingmaktagi Lee Fengpin na pusalami. Juar sanaba haurubadagi Lee Fengpin gi punsi yamna honglami. Nongmada yuan lakh amagi paisa puthok pusin phawba tawrami. Mayamse tawragasu mahaki thamoida akiba sukphau phawramde. Adubu mahaki punsidi yamna chamba mawong amadani lairibasi. Haujiksu mahak yuan 400 piba kasida adum lairi. India ki paisa da lupa lising aniga chamapan khaktani. Freeze laibagi darkar lairpa matamda laidrikan sida hanjan khalami amadi yuan chama piba second hand gi freeze oina online dagi lairami. 2019 gi October tha fawdadi Lee Fengpin gi phibam yamna falaktabadagi spinal trauma surgery department gi deputy director Dr. Lu Bangda message tharami. Mahakna yuan lakh ani haibadi India gi paisa da lupa lakh kunithoi kulhumdoi gi changsi puge hairami. Matamsida Lu Bangi chahisi yankai mathoimuk surami atangba car BMW sizinai. Mahaki machanupi ama high school kare amadi hospital manungsida mahaksi paisa yamna paiba mini haina adum wari tawnai. Dr. Lu Bangna paisa asi condition amagi makhada pige haina yamna thuna hairaklami. Paisa pamlagadi Fengpin Dr. asigi condition asi yaba tarami. Masugi matung makhoi anina hospital sigi manakta laiba luxury hotel amada thengnaba haina yanarami. Lee Fengpin gi statement gi matung ina numit asi mahaki punsigi khwaidagi sauningba amadi nuaitaba saitheng amagi haurakfamni hairami. Mahakna room asida yawarpa matamda Dr. Lu Bang hanadagi hauna mafi maro lauthokhtuna ngaiduna lairami. Madu ubada mahakti pakhatna room adudagi thoraknaba hotnarami. Adubu Doctor asina faraga mahakpu namfuda nupi oibagi izat laurami. Thangnaba numitta mahakki account da yuan lising yankai transfer tauruklami. Masugi matungda mahakki thamoida sauningba tukachaba phawrabasu upai laitabadagi Doctor asiga thengnaba hotel asida kayarak hanna chatlami. 2019 gi October dagina 2020 gi
February faubada makoi ani rahumdoirak hotel da thengnarami mari thamnuraba matungda doctor na paisa adum transfer toroklami adubu punsallaga Li Fengpin na puge haikiba yuwa lak ani di faramde adubu mamai thangda 2020 gi March ta paisa ase surami paisa di fange adubu Li Fengpin gi thamoida sauningba tukat chabana pik thalaga lairami Dr. Lu Bang na hanjan Fengpin da kaigumba mahakna haiba yadragadi wari khudingmak mingonda lithokani amadi hospital asida thabak su tohloi haina ki halami yamna wana hotnaraga thabak ase phangba oibana Fengpin doctor gi wafam asida akiba ama faurami mahaki imung manungna mahakna tawribasi khangkhidra haibagi akiba ama su faurami yamna ningba kayaduna pumnamaksi pumloi loisinkrage haibagi wakhal amakhak laklami 2020 gi China gi New Year matungsida Fengpin na apangba khongthang ahumlak thanglami hospital gi prescription record ki matung inna mahak se tumba yaramde amasung nongmada pung ahumari khakta tumami maramasina tumnaba guli chama yawba box asi ihalami amadi tha amagi manungda guli marfu charami adubu vomit tawkhibana maram oiraga mahak hinghobani ani suba khongthangna nuidang chupa gas laithokhtuna thadolaga thami laibak faridi handaksu kaisu thoidokpa tawramde ahum subu oina mahakna hospital da thabak tawbagi khudong chaba lawraga insulin gi box ani lawraga 800 unit ki insulin masada kapsalami matang sedasu mahak siramde 2020 gi March fawada pandemic lakpana hotel da unaba araiba amu eramde masigi matung Dr. Lu Bang na hospital manak sida bharagi ka ama lawro madugi paisa mana pigani hairami Li Fengpin na ani suba room bharada lawrami 2020 gi March tang kunda Dr. Lu Bang yu ngawraduna room asida laklami yawrakpaga mafi maro laukthoktuna Li Fengpin da mari thamnaba hairami matamsida Fengpin phone da game sanaraga lairami amadi atopa thabak amata mangonda changlamde mahakna chakchu chadri irujadri hairaga doctor na hairkiba wafam adu na thainaba hotnarami doctor matamsida machin makha thiba horoklami amadi mabu hak fawa tawide haibagi complain toroklami masigi matung amuk hanna mahakna haiba wa yadrabadi thabaktagi lauthokani haina kihanba horoklami ngangba yaba nganglamlaga Dr. Lu Bang nisa ngawbana maram oiraga tapna tumthakirami doctor na nakhoktuna tumbagi makhol tabasida phamung manakta laktuna Li Fengpin famlame mahakna hokhiba matam kayadagi mayoknaduna lakiba awaba amadi ikai khumnabidaba mayamsi mahaki makok manungsida hanjan khalaga lerami ashauba tapna hengalaklami yamna thuna mahakna phone lauthokhtuna mioi amada yamna ka hena saurabadi kari toba yai haina thirami mahakna thiriba mayamsida wahi pareng amakhakta mityang thamami madudi mahak ado ngasigi taibangpal asidagi manghankhro haibasini masigi matung mahakna ashonba meina mangondagi hena kanba misi kamaina hatkani haina thirami aroibada mahakna computer gi cable marisina khauri chakhatlaga hatlagi haina firep laurami ahingi pung amamuk tarakpa swaida computer gi cable mari asi pairaga Dr. Lu Bangi ngaksamda yetchanduna mahaki leizabi thawna pangkal puthoktuna chinglami kanna chakhalakpa sida Dr. Lu Bang khanghaw hawalaklami amadi nanthokdaba kanna hotnarami makoi anigi marakta yamna kanna muknarami floor mathaksida turami adubu Li Fengpin na kaidawnungda cable wire asi komhalamde minute kharagi matungda Dr. Lu Bang lengba khotpa lepkhirami Li Fengpin na ngaksamgi nerve check torami sor honbagi mihul amata phanglamde pakhatuna CPR pinaba hotnarami adubu doctor gi maikedagi karigumba reaction amata laklamde masidagi Li Fengpin na doctor sire habasi thazarami masigi matung doctor gi makhut sinaraga phone gi lock hanglami amadi Alipay account dagi yuan lising maudraga nipan transfer torami adubu hairiba paisa asi online loan platform na masa matanta amuk minute kharagi matungda kakhirami amadi magi account da yuan chamapan khakta lemhorami masigi matung mahakna Dr. Lu gi photo bank card ID gi photo kaplami amadi loan launaba hotnarami adabu mi masa asi directly oina verification tawba ama mafam khudingmakta changlami maramasina mahakna hotnaribasi mai paklamde mahakna hanjan asiba haksang ama matau karamna loinamak manghankhigani haibagi matangda online da thirami masida sunatana gari gi owner matau karamna mi amadagi
मी amada transfer togani amadi health insurance na chingbagi matangda thirami mihat asi pangthokhraba matung pung kharagi matungda marchi tang kunmathoi gi ayuk ki pung nipan tawa matamda li fengpin masada pakat pasu phaude amadi mafam je thadoktuna chen khinabagi wakhal su taude yamna gyan ta na hagutuna mahak uniform setlami thabaki id yansinduna kari amata thokhidabagi mawongda hospital da laklami Thawak tawbagi matam sima yamna fazana normal oina mathau tawrami midang wairam gi pung tarukta duty loiraga magi bharagi room asida halaklaba matungda Dr. Lu Bangi asiba haksang manghan khinabagi thabak paikhat pa horami matung tarakpada mahakna magi lawyer da haksang sing asi kaktuna manghan nabagi tawriba sigi maram mahak ngonda akiba amakhak leirami madudi haksang asi patta pumtharaklani mahit chelaklani manam laani amadi thodok asigi matangda miyamna khangnaraklani khanbagini hairami Maram asina yamna thuna haksang asi mangan khiba pamlami numidangi pung nipan dagina mathang numit ki evening gi pung manga fawba li fengpin na Dr. Lu Bangi haksang pis lising ani henna thokna kaktatlami mahakna tawkhribasi ekhoi mayam gi wakhalna sagatpada thoklaroi yamna kiningai oiba thabak amakhakni masigi matung mahaki hanagi bharagi room da chatlami afam sidagi Pirol puraduna I totlaba khongup langthokirami masina su loiramde mahakna Dr. Lu Bangi karda laklami amadi mahakna sign tawramba loan gi chechang thiba horami adubu mahakna hotnaribasi aremba tarami chechang khudimak office ki cabinet ta oina leirami case asigi matung tarakpa investigation da spinal trauma surgery department gi nursing na loan gi chechang thiraga uthoraklami thodok asi lotchan nabagi damak li fengpin na Dr. Lu Bangi phone dagi mahaki loina bida message sutharami mahaki loina bina wakhal waraduna karigi yumda halaktribano hanglakpada mahakti atoppa branch ta surgery toruga lei ngarang numidang di yu ngawmun bana maram oiraga phone packet pasu ngamhodre hairami mahaki nupa haukiba numit kharani dagi yumda halaktaba asida wakhal yamna warami case asigi ahanba trial gi matungda li fengpin bu mi hatpa amadi huran bagi damak sibagi dandi pirami fengpin gi mapa Mr. Lee di masi tabada wantharami matungda mahakna machanupi gi punishment asi amuktang reconsider tobinaba appeal tawrami machanupi na sumaina tawribasi maram karigino haiba mahak su gyan tajaramde Li Fengpin gi maramda khara khajik amuk khangminasi mahak 1995 ta Bobai County gi Mojiwa khungangda poklami yamna lairaba imung da poki makhoi gi yumsi building na saba nate yum gi mathaksi tile macha na kupani Li Fengpin na machin manau mari gi manungda mahak na khwaidagi ahalni mahak ki makhada mawwa ama manau nupi ani leirami mahak ki mamadi uterine fibroid lay masa ison soli mapana afang thabak suduna machin manau mari bu chara sitana ba hotnarami hauki ba chahi kaya dagi mahak ki imungsi lairabagi pankhai gi makhada laiba imungni thodok asi thoklamdaba taragadi mahak pu yamna thagatnaramgadabani maramdi lairaba imungdagi haurakpi nupi amana awaba chaitheng kaya ama khangduna achobu hospital da nurse oibagi manglan mai pakhi haiduna Fengpin gi mapa Mr. Lee na reit laisuna aikhogi punsi mahingda soiduna ahongbo purakani khalami mahaksu lairaba imungda poklubana larik makhata na tammangamdabadagi marakta tolakhibani maramasina macha singbudi mahakna fangkhriba chaitheng simadi fanghalaroi haina khalami lairaba imung oijarabasu macha singbu loina larik tamhalami mapagi matung ina machanupi ahal Fengpin imung sigi ani subi mama amagumbani mahak lairik tamna yumgi thabak ingkhangsu tawi hairami nursing tamnabagi firep lawkibasu mamagi film ase yenglagani mamagi masa fattabana tamba loiraga yangsinnabani machanupi gi mafamda degree skill amadi thabak su leire mahakna aram khongthang asi thanglomdaba taragadi chahi kharagi matungda city gi mafam amada loan da yum leiba yarabani adubu mapagi ningjaba manglan loinama pungkai kairami 2022 gi August ki tang kunda Guangski prangki High People Court chida Li Fengpin gi sibagi dandi fangliba asigi review tawbinaba harakkiba petition reject torami amadi mahakpu sibagi dandi pidawani haibasida amuk lepami amadi Supreme Court tagi ayaba launaba che asi amuk thakhirami amadi 2023 gi February gi tang kulhumdoi da Li Fengpin hatkre masi hairaga ngasigi wari asi loisinjarage. Thank you everyone.